ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯁꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯐꯤꯂꯝꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯅ ꯌꯦꯡꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯑꯗꯣꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯑꯃꯥꯡꯕ ꯀꯔꯤꯝꯇ ꯂꯩꯔꯣꯏ ꯁꯨꯞꯅꯇꯒꯤ ꯑꯩꯈꯣꯏꯗ ꯃꯣꯇꯤꯚꯦꯁꯟ ꯍꯥꯞꯀꯠꯆꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯤꯕ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯆꯥꯗ ꯑꯩꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯖꯤꯅꯤꯌꯁꯀꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯀꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯑꯩ ꯃꯌꯥꯝꯗ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯕ ꯅꯤꯖꯔꯤ ꯅꯟꯗꯅꯤꯅ ꯑꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯥꯁꯨꯅ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯅꯟꯗꯅꯤꯅ ꯆꯠꯈꯤꯕ ꯃꯇꯨꯡꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯈꯤ ꯕꯥꯁꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯪꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯑꯁꯤ ꯂꯥꯏꯁꯪꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯁꯤꯡ ꯀ꯭ꯔꯤꯁꯅꯒꯤ ꯃꯤꯅꯣꯛ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯑꯃꯠꯇꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯤꯕꯁꯤ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ ꯃꯗꯨꯗꯒꯤ ꯕꯥꯁꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯏꯈꯨꯠꯇ ꯀ꯭ꯔꯤꯁꯅꯒꯤ ꯋꯥꯍꯣꯡ ꯑꯁꯤꯕꯨ ꯇꯦꯇꯨ ꯑꯣꯏꯅ ꯍꯛꯄ ꯃꯇꯝꯗꯁꯨ ꯑꯩ ꯆꯩꯅꯥ ꯐꯥꯎꯕ ꯅꯨꯡꯁꯤꯔꯛꯄ ꯐꯥꯎꯔꯛꯈꯤ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯂꯤꯇꯔꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯕꯗꯤ ꯔꯣꯒꯤ ꯁꯥꯏꯕꯔ ꯁꯦꯜ ꯗꯦꯜꯂꯤꯗ ꯂꯩꯕꯗꯣ ꯃꯗꯨꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯒꯤ ꯍꯦꯛꯀꯤꯡ ꯑꯃ ꯇꯧꯔꯛꯈꯤ ꯁꯔꯚꯔꯁꯤꯡ ꯍꯦꯛ ꯇꯧꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡ ꯂꯥꯛꯇꯨꯅ ꯍꯦꯀꯔ ꯑꯗꯨꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯈꯤꯔꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯁꯇꯔ ꯗꯥꯁꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯗꯨꯒ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯥꯁꯅ ꯍꯥꯏꯔꯛꯈꯤ ꯕꯥꯁꯨ ꯁꯤꯗ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯁꯦ ꯕꯥꯏꯅꯥꯔꯤ ꯀꯣꯗꯁꯤꯡꯁꯤ ꯕ꯭ꯔꯦꯛ ꯇꯧꯔꯣ ꯑꯗꯨꯗꯨꯒ ꯍꯦꯀꯔꯁꯤꯒꯤ IP ꯑꯦꯗ꯭ꯔꯦꯁ ꯑꯝꯇ ꯊꯤꯌꯨ IP ꯑꯦꯗ꯭ꯔꯦꯁ ꯊꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯍꯥꯛ ꯀꯥꯏꯗ ꯂꯩꯅꯣꯁꯦ ꯈꯪꯕ ꯉꯝꯃꯔꯣꯏ ꯑꯝꯇ ꯊꯤꯌꯨ ꯀꯩꯅꯣꯝꯇꯗꯤ ꯇꯧꯅ ꯃꯗꯨꯗꯒꯤ ꯔꯣꯒꯤꯗ ꯂꯩꯕ ꯑꯦꯛꯁꯄꯔꯠ ꯑꯃꯅ ꯍꯥꯏꯔꯛꯈꯤ 5ꯁꯨꯕ ꯐꯥꯏꯌꯔꯋꯥꯜꯁꯤꯁꯨ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯃꯁꯤ ꯃꯅꯨꯡꯗ ꯆꯪꯉꯛꯂꯦ ꯃꯁꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯗꯨ ꯗꯥꯁꯅ ꯕꯥꯁꯨ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯗꯥꯇꯥ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯐꯥꯏꯌꯔꯋꯥꯜ ꯍꯥꯏꯔꯤꯁꯦ ꯀꯝꯄ꯭ꯌꯨꯇꯔꯗ ꯃꯁꯥꯅ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯑꯦꯟꯇꯤꯚꯥꯏꯔꯁꯀꯨꯝꯕ ꯃꯈꯜ ꯑꯃꯅꯤ ꯃꯁꯤ ꯑꯣꯄꯔꯦꯇꯤꯡ ꯁꯤꯁꯇꯦꯝꯁꯤꯡ ꯏꯟꯁꯇꯣꯜ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯅ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯐꯥꯏꯌꯔꯋꯥꯜꯁꯦ ꯇꯣꯉꯥꯟꯅ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯏꯕꯗꯤ ꯍꯦꯀꯔꯁꯤꯡꯅ ꯍꯦꯛ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯐꯥꯏꯌꯔꯋꯥꯜꯁꯤꯡ ꯍꯥꯞꯄ ꯌꯥꯏ ꯃꯗꯨꯗꯒꯤ ꯕꯥꯁꯨꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯕꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯀꯌꯥꯝ ꯈꯟꯈꯤ ꯃꯗꯨꯗ ꯗꯥꯁꯇꯁꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯍꯦꯀꯔꯁꯤꯡꯁꯤꯅ ꯂꯣꯏꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯕꯥꯁꯨꯅ IP ꯑꯦꯗ꯭ꯔꯦꯁꯇꯨ ꯇꯥꯏꯞ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ IP ꯑꯦꯗ꯭ꯔꯦꯁꯁꯤ ꯃꯐꯝ ꯑꯃꯈꯛꯇꯪ ꯑꯣꯏꯔꯝꯗꯦ IP ꯑꯦꯗ꯭ꯔꯦꯁꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯨꯅ ꯃꯐꯝ ꯀꯌꯥꯃꯔꯨꯝ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯨꯒ IP ꯑꯦꯗ꯭ꯔꯦꯁꯀꯤ ꯂꯣꯀꯦꯁꯟ ꯑꯁꯤ ꯃꯐꯝ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯔꯣꯒꯤ ꯑꯦꯛꯁꯄꯔꯠ ꯑꯃꯅ ꯍꯥꯏꯔꯛꯈꯤ IP ꯑꯦꯗ꯭ꯔꯦꯁꯁꯦ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯆꯦꯟꯖ ꯇꯧꯔꯦ ꯑꯗꯨꯗꯨꯅ ꯃꯥꯕꯨ ꯇ꯭ꯔꯦꯛ ꯇꯧꯕꯁꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯁꯤꯁꯇꯦꯝꯁꯤ ꯄꯋꯥꯔ ꯑꯣꯐ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝꯗꯨꯗ ꯕꯥꯁꯨꯅ ꯍꯥꯏ ꯄꯋꯥꯔ ꯑꯣꯐꯁꯤꯗꯤ ꯇꯧꯒꯅꯨ ꯄꯋꯥꯔ ꯁꯦꯞ ꯇꯧ ꯇꯥꯔꯒꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯣ ꯃꯈꯣꯏꯗ 80% ꯗꯇꯥꯁꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯀꯩꯗꯧꯅꯤꯒꯦ 20% ꯗꯇꯥꯁꯤ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯀꯩꯗꯧꯔꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯕꯥꯁꯨꯅ ꯁꯤꯁꯇꯦꯝꯗꯨꯗ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯃ ꯊꯤꯟꯖꯤꯟꯗꯨꯅ ꯁꯤꯁꯇꯦꯝꯒꯤ ꯑꯦꯛꯁꯦꯁ ꯀꯣꯗꯇꯨ ꯅꯝꯃꯝꯃꯤ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯗꯥꯁꯅ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯕꯥꯁꯨꯅ ꯍꯥꯏꯔꯛꯈꯤ 6ꯁꯨꯕ ꯐꯥꯏꯌꯔꯋꯥꯜꯗꯨꯁꯨ ꯀꯥꯏꯔꯦ ꯑꯗꯨꯗꯨꯒ ꯗꯇꯥ ꯈꯨꯗꯤꯡꯃꯛꯁꯦ ꯃꯈꯣꯏꯗ ꯂꯣꯏꯅ ꯆꯠꯈꯤꯗꯣꯔꯦ ꯃꯗꯨꯗ ꯗꯥꯁꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛ ꯀꯧꯔꯒ ꯅꯪꯅ ꯑꯣꯏꯅ ꯂꯣꯏꯅ ꯊꯥꯗꯣꯛꯏꯁꯤ ꯀꯩꯒꯤꯅꯣ ꯃꯌꯥꯝꯁꯤ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯗꯦꯇꯥꯁꯤꯡꯗꯨ ꯍꯦꯛ ꯊꯥꯈꯤꯕꯒ ꯁꯤꯁꯇꯦꯝꯁꯤꯡꯗꯨ ꯃꯊꯟꯇ ꯁꯠꯗꯥꯎꯟ ꯇꯧꯔꯝꯃꯤ ꯑꯗꯨꯗꯨꯒ ꯁꯤꯁꯇꯦꯝ ꯂꯣꯏꯅ ꯀ꯭ꯔꯥꯁ ꯇꯧꯋꯦ ꯍꯥꯏ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯨꯅ ꯌꯥꯝꯅ ꯆꯝꯅ ꯌꯥꯝꯅ ꯏꯪꯅ ꯁꯪꯒꯣꯝ ꯑꯏꯪꯕ ꯑꯝꯇ ꯂꯧꯔꯁꯨ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ ꯃꯗꯨꯗ ꯗꯥꯁꯅ ꯍꯥꯏꯔꯛꯈꯤ ꯁꯤꯁꯇꯦꯝꯁꯤꯕꯨ ꯅꯪꯅ ꯇꯧꯍꯜꯂꯤꯁꯤ ꯀꯔꯤꯅꯣ ꯗꯇꯥꯁꯤꯡꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯅꯪ ꯀꯧꯔꯒ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯉꯥꯛꯇ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯕꯥꯁꯨꯗꯨ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯁꯤꯁꯇꯦꯝꯗꯨ ꯑꯣꯇꯣ ꯔꯤꯚ꯭ꯌꯨ ꯇꯧꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯥꯁꯅ ꯍꯥꯏꯔꯛꯈꯤ ꯕꯥꯁꯨ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯃꯗꯨꯗ ꯕꯥꯁꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯣꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯗꯨꯅꯤ 5ꯁꯨꯕ ꯐꯥꯏꯌꯔꯋꯥꯜꯗꯨꯁꯨ ꯃꯍꯥꯛ ꯕ꯭ꯔꯤꯖ ꯇꯧꯗꯨꯅ ꯆꯪꯉꯛꯈ꯭ರೆ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯗꯒꯤ ꯗꯇꯥ 80% ꯑꯃꯁꯨ ꯂꯧꯈ꯭ರೆ ꯑꯗꯨ ꯇꯥꯔꯗꯤ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯦꯝꯍꯧꯔꯤꯕ 20% ꯗꯇꯥꯗꯨꯗ ꯚꯥꯏꯔꯁ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯨꯒ ꯚꯥꯏꯔꯁꯇꯨ ꯃꯥꯒꯤ ꯁꯤꯁꯇꯦꯝꯗ ꯊꯥꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯁꯤꯁꯇꯦꯝ ꯑꯗꯨ ꯀ꯭ꯔꯥꯁ ꯇꯧꯔꯝꯃꯅꯤ ꯑꯩꯒꯤ ꯚꯥꯏꯔꯁ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯤꯁꯇꯦꯝꯗ ꯗꯥꯎꯟꯂꯣꯗ ꯇꯧꯈꯤꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯃꯨꯠꯊꯠꯂꯅꯤ ꯑꯗꯨꯗꯨꯒ ꯃꯥꯅ ꯂꯧꯈꯤꯕ ꯗꯇꯥ ꯃꯌꯥꯝꯗꯨꯁꯨ ꯑꯃꯨꯛ ꯂꯣꯏꯅ ꯍꯜꯂꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯗꯨꯒ ꯗꯥꯁꯅ ꯍꯥꯏꯔꯛꯈꯤ ꯅꯪꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤꯅꯦ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯣꯒꯤ ꯆꯤꯐ ꯑꯗꯨ
बासुबु उनबा लाक्लमी अदुदुगा रोदा जॉइन तौनबा हायरामी मदुदगिदी बासुना हायराखी नुंसीबना ऐसे पुंगांग मांगहलबनी नत्रबसी ऐसे यामना कानबा मी ओरमगदबनी वहाईसिंग असे मिर्जा गालिबना 18th century दा हायखिबा वहाईसिंगदुनी मदुदा रोगी चीफ्टुना हायराखी मी खुदिमक्की पोक्पा अमसुंग सीबगी मरम अमदि लै मसे कृष्णना हायराखिबनी महाभारतदा नंग कन्नबैदमक्ता वा अमदि लेरमगनिदना मसे हायबा मतमदा बासुदु राधे हायदुना सखी अदुगा चीफ्टुना खामलगा 16 जुलाई 1994 दा मथुरादा थोखिबा रायत अदुदा नंगी पेरेंट्स सिंग लोने सीखिबदो मदु आईएसआई न थोन बंगाथनी नंग आईएसआई गी मसीगी मिरांग महुम मसी थोगायबा पामदबरा वाहे से हायबा मतमदा बासुगी वाखंदा मामा मपागी लमन खुमनिंबा अमसु फावखी अदुदुगा वाहे से ताबा मतमदा मचा अमतना तुमिने लैरोय हायदुनासु खनखी मदुदगी महाक्सी रोदा जॉइन तौरे हायदुना हायखी मफम मदुदा महाक ट्रेनिंग याम कन्ना तौरमी महाक फुनबगी ट्रेनिंग तौरमी नोमै कापगी ट्रेनिंग तौरमी मखल कयागी ट्रेनिंग तौरमी अदुगा मखोइना इंडियादा संतोक्तुना लेरिबा आईएसआई गी मिरांग महुमसिंग असिबु थुगायनबसु होनखी ट्रेनिंग हेक लोइबदगी महाकना मिशन बाखरबा मतमदा अंबाला आर्म्स डिपोता थोखिबा ब्लास्टुदा यावखिबा चे मचे चिंग खरा थेंगनकी चे मचे चिंग अदु उबा मतमदा महाकना मिंग अमा थेंगनकी मिंग अदुई ममिंगसिना एमआरएस पावसे पुदुना बासुना चीफ तुगी मनाक्ता लाखी अदुदुगा हायरकी सर एमआरएस से इंडियादा लेबा ख्वाइदगी चावबा आईएसआई गी मास्टरमाइंड मासे अतोपा फॉरेन कंट्रीसिंगदसु मागी सोर्सेस मयाम लै अदुगा महाकसिना इंडियादा टेररिस्ट की थबक कया चथदुना लेरे महाकना इंडिया से पूरा कश्मीर को चप मानना ओंथोपसु पामे खुलाइसु इंडिया की लांसु इंडिया की इनाय तागदसु इंडिया की मदुदा मफमदुदा लैबा ऑफिशियल अमना हाकी अदुनि नंगना हायनिंगिसे अंबाला फायर इंसिडेंट अदो मै चाकनते एम्बुस हायबदी ब्लास्ट तोहनबने सिना अदुगा मसिदा तौरिसे खुलाइसिंग लूट तौबने सिरा बना हायनिंगिसे होय सर मदु मंगनी एमआरएस तोहनबने मदुदगी चीफ नाके नंग मदु प्रूफ तौब ngamgara होय सर इंगमगनी आई टीम अमा पामे अदुदुगा स्पेशल पावर खरजु पामे इंडिया मनुना एना तौनिबु को सी तोहनबी अदुदादी कइगिनो रो ना तौनिगिसे हाइदुना आईबी गी एजेंट जोशीदुना हारखी आईबी हैबसे इंटेलिजेंस ब्यूरो हाइबनी मसी रोगा कोलाबोरेट तौरगा थबक तोमिने मदुदगी वासुनायाकी एनएसएन महाकना हाइबसी याबदगी टॉक्सी हाइदुना टीम अमा सेमे टीम से पासुना लीड तौवी मसिदा यावसे नाथन ने रुबीना ने अमन रोहित पूजा अखोगी वाखलोन अमसुंग अखोगी पांडम से अमा खता ओरमी मदुदगी रुबीना हारखी बासुना लामो मखागी लिस्ट अम पिरकपदो मदु लिस्टदगी अखोय खंकपजे मी चहुंगा मरफु मरीजे खंकले 384 हाइदुना बासुना ममांगदा उखिबादु वालीसी की मतांग चदनी अदुगा रुबीना मखा तरखी मसे एमआरएस की लॉजिस्टिक सप्लाई तौब मी सिंग ओरबा मारे मदुदगी ममानबदु हायखी मसिदैदा मी खरदी ऑफिसरनी मसिदा यावसे सप्लायर सात्रा खरा जुल यावनी मदुर बासुना मु हारके मकोय सिंजे नोंगमदि एटीएम गुंबा साइबर कैफे गुंबा अमा मद चंगबा याय अदो मखोयगी डाटा सिंजे कलेक्ट तौनबेदक्ता मोइसे सर्वेलेंस तौरगदम लै मदुदगी महाकी टीममेट अमन हाकी क्वालिटी टॉप लेबा मीसिना कमाय तौबा महाकी ममिंग खतरी खंगिसे अतै अखोयना मागी मरंदा कइंता खंगदे मदुदगी नेथन हारके मोय चहुंग मरफुगा मरीसे मसी थुगाइबा मतमदा हाइबदी हातपा मतमदा लोय खंगजरादमनि अदुदुगा करिगुंबा प्रूफ लेगना लीगल लोइन तौनी दुगा लेतगना इलीगली तौ तायदना मदुदगी टॉक्सीगी मखोयगी टीम मदुना चहुंग मरफु मरी असि थीदुना मखल मखा कयागी पांबाई सिजिनदुना मखोयना मीसिंग अदुबु सेंगदोकपा हौरखी हाइबदी हातपा हौरखी अदुबु एमआरएस असि मखोयदगी सु हेन सिंग मी मोरमी होनबा याबा होना तागसु महाके खुदम अमत फंकिरमदे अदुगा अंबाला आर्म्स डिपोता थोखिबा थौदो अदुदसु महाके खुदमसे अमत थेनकिरमदे नुमिददो रुबीनागी लहोंग नुमिद ओरमी मदुदगी बासुना मामांगबा सिंधाकी करी ई पाव लेरबा सामसे गुजरात की थौदोदुदा सिखिबा मी खरा मामा पा हाखिबदो मदुदा एमआरएस ने मंगोदी ये एडवांटेज लौ लेरे मोरे नुमिदा पुंग अनि दाइदा पोरबंदरदा मखोय सिंग से लाखनी अदुदुगा खुलाइ सिंग सिंदोक सिंजिन तंगनी नाइनरी मखोय से गोंद्रादा थोखिबा रायसुदुया मामा पा सिखिबा मयाम ओइबनिना एमआरएस ने मखोयदा मते पिछलगा मखोय सिगी कानबसे लौनी मदुदगी बासुना पाव पीबा लाखलिबा अचन मिया हरिबनु पादुदा पाव से चुमलबा हाइदना के अचन मिया दना के अस जमाबनी मसी पाव से
ꯁꯣꯝꯅ ꯊꯤꯕꯤꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯃꯁꯤꯗ ꯂꯣꯏ ꯌꯥꯎꯔꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯨꯅ ꯄꯥꯎ ꯑꯗꯨ ꯆꯗꯥꯁꯇ ꯍꯥꯏꯔꯝꯃꯨ ꯑꯗꯨꯗꯨꯒ ꯅꯦꯊꯟꯗꯁꯨ ꯄꯥꯎꯗꯣ ꯍꯥꯏꯈꯣ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯔꯨꯕꯤꯅꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯗꯨ ꯍꯨꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯔꯨꯕꯤꯅꯥꯅ ꯍꯥꯏꯈꯤ ꯀꯩꯅꯣ ꯅꯈꯣꯏ ꯃꯤꯁꯟ ꯑꯗꯨ ꯑꯩ ꯌꯥꯎꯗꯕꯤ ꯆꯠꯂꯒꯦ ꯍꯥꯏꯔ ꯃꯗꯨꯗ ꯕꯥꯁꯨꯅ ꯔꯨꯕꯤꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯧꯅꯥꯁꯤ ꯆꯥꯝꯃ ꯍꯦꯟꯅ ꯍꯥꯞꯀꯠꯂꯛꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯣꯔꯕꯟꯗꯔꯗ ꯌꯧꯔꯦ ꯍꯥꯏꯗꯨꯅꯁꯨ ꯕꯥꯁꯨꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯁꯤꯟꯊꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯕ ꯍꯥꯏꯕꯗꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕ ꯑꯗꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯁꯨꯅ ꯀꯦꯃꯦꯔꯥ ꯀꯌꯥ ꯐꯤꯠ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯍꯥꯏꯕꯗꯤ ꯃꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯏꯟꯐ꯭ꯔꯥꯔꯦꯗ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯉꯝꯃꯤ ꯃꯗꯨꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯌꯥꯎꯕ ꯎꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕ ꯂꯥꯛꯂꯤꯕ ꯇꯦꯔꯣꯔꯤꯁ ꯑꯗꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ ꯐꯣꯟ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯗꯦꯂꯤꯚꯔꯤꯁꯦ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯆꯠꯂꯒꯦ ꯇꯧꯕ ꯃꯇꯝꯗ ꯕꯥꯁꯨꯅ ꯃꯈꯣꯏꯕꯨ ꯊꯤꯡꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯌꯥꯎꯔꯤꯕ ꯗꯤꯚꯥꯏꯁ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯃꯅꯨꯡꯗ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯑꯗꯨꯅ ꯇꯣꯛꯁꯤꯛꯀꯤ ꯇꯤꯝ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤ ꯀꯌꯥꯁꯨ ꯁꯤꯈꯤ ꯑꯃꯁꯨꯡ ꯕꯥꯁꯨꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯀꯌꯥꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯅꯔꯛꯄꯗꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯃꯁꯤꯡ ꯍꯦꯜꯂꯛꯄꯗꯒꯤ ꯕꯥꯁꯨꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯐꯥꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ MRSꯅ ꯑꯔꯥꯞꯄꯗꯒꯤ ꯕꯥꯁꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯈꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯗꯒꯤ ꯕꯥꯁꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤ MRS ꯂꯥꯛꯈꯤ MRSꯅ ꯕꯥꯁꯨꯗ ꯍꯥꯏꯔꯛꯈꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯅꯤꯁꯥ ꯁꯤꯖꯨꯕꯀꯣ ꯑꯉꯛꯄꯅꯤ ꯀꯥꯟꯅꯗꯕꯗ ꯊꯋꯥꯏ ꯊꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯅꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ MRSꯅ ꯑꯃꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯒ ꯍꯥꯠꯈꯤꯔꯝꯃꯤ ꯃꯗꯨꯗ ꯕꯥꯁꯨꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯩ ꯃꯗꯨꯗ MRSꯅ ꯍꯥꯏꯔꯛꯈꯤ ꯊꯋꯥꯏ ꯍꯥꯏꯕꯁꯦ ꯊꯥꯅꯕ ꯄꯣꯠ ꯅꯠꯇꯦꯅꯤ ꯂꯧꯅꯕ ꯄꯣꯠꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ MRSꯅ ꯔꯨꯕꯤꯅꯥꯕꯨ ꯑꯃꯨꯛ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯃꯗꯨꯗꯒꯤ ꯕꯥꯁꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯈꯤ ꯃꯗꯨꯗ MRSꯅ ꯍꯥꯏꯈꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯟꯗꯨꯒꯤ ꯋꯥꯡꯕꯗ ꯂꯩꯒꯅꯨ ꯂꯥꯏꯟꯗꯨꯒꯤ ꯑꯩꯒꯤ ꯅꯥꯀꯜꯂꯣꯝꯗ ꯂꯥꯛꯑꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯁꯦ ꯅꯪꯅ ꯐꯪꯉꯤꯁꯦ ꯀꯩꯅꯣꯕ ꯅꯝꯊꯥꯛ ꯇꯧꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕꯅꯤꯅꯦ ꯅꯣꯏ ꯑꯣꯐꯤꯁꯀꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯇꯣꯛꯁꯤꯛꯀꯤ ꯀꯥꯡꯕꯨꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤꯅꯦ ꯅꯪꯒꯤ ꯃꯤꯁꯤꯡꯗꯨꯅꯤꯅꯦ ꯋꯥꯍꯩꯁꯦ ꯍꯥꯏꯕꯗ ꯕꯥꯁꯨꯗꯨ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ MRSꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯒ MRSꯅ ꯍꯥꯏꯈꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ ꯅꯪ ꯃꯐꯝꯁꯤꯗ ꯄꯣꯔꯛꯄꯅꯤ ꯑꯗꯨꯒ ꯅꯪꯒꯤꯁꯤ ꯀꯦꯃꯦꯔꯥꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯤ ꯑꯗꯨꯗꯨꯒ ꯅꯣꯛꯂꯛꯈꯤ ꯑꯩ ꯅꯪꯁꯦ ꯈꯪꯉꯤꯅꯦ ꯅꯪꯁꯦ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯇ꯭ꯔꯛꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯆꯦꯛꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯅꯤꯅ ꯈꯪꯉꯤꯅꯤ ꯅꯪꯅ ꯁꯤ ꯏꯟꯐ꯭ꯔꯥꯔꯦꯗ ꯁ꯭ꯀꯦꯅꯔꯁꯤꯅ ꯁ꯭ꯀꯦꯟ ꯇꯧꯔꯤꯗꯣ ꯃꯅꯨꯡꯁꯤꯗ ꯍꯣꯂꯣꯒ꯭ꯔꯥꯝ ꯍꯥꯞꯄꯒ ꯃꯊꯛ ꯑꯁꯤꯗ ꯅꯣꯡꯃꯩ ꯃꯌꯥꯝ ꯊꯝꯕꯅꯤ ꯑꯗꯨꯗꯨꯒ ꯃꯈꯥꯗ ꯂꯤꯠ ꯑꯃ ꯃꯈꯥꯗ ꯂꯤꯠꯀꯤ ꯄ꯭ꯂꯦꯠ ꯑꯃ ꯊꯝꯕꯅꯤ ꯑꯗꯨꯒ ꯁꯪꯁꯥꯔꯁꯤꯗꯅꯦ ꯀꯔꯤꯝꯇꯅꯅꯦ ꯂꯤꯠꯁꯦ ꯐꯥꯎꯗꯣꯛꯑꯒ ꯁ꯭ꯀꯦꯟ ꯇꯧꯕ ꯑꯝꯇ ꯉꯝꯃꯣꯏ ꯃꯁꯦ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯔꯛꯄꯅꯤ ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯃꯈꯥ ꯊꯕꯛ ꯇꯧꯕ ꯍꯥꯏꯗꯣ ꯅꯪ ꯇꯥꯟꯖꯥ ꯑꯃꯗꯤ ꯐꯪꯒꯦꯗꯅ ꯑꯩꯒꯤ ꯍꯨꯏ ꯁꯥꯔ ꯂꯩꯌꯨ ꯃꯗꯨꯗ ꯕꯥꯁꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯐꯔꯦ ꯑꯩ ꯅꯪꯒꯤ ꯍꯨꯏꯗꯣ ꯁꯥꯔꯒꯦ ꯑꯗꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯃꯗꯨꯗ MRSꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯀꯣꯛꯇ ꯀꯔꯤꯅꯣ ꯈꯜꯂꯤꯁꯦ ꯌꯥꯝꯅ ꯁꯤꯡꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯈꯜꯂꯤꯔꯕ ꯅꯪꯒꯤꯁꯦ ꯃꯗꯨꯗ ꯕꯥꯁꯨꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯀꯩꯅꯣ ꯅꯪꯒꯤ ꯅꯀꯣꯛꯇꯅ ꯀꯤꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤꯔꯕ ꯃꯗꯨ MRSꯅ ꯅꯪ ꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯉꯝꯒꯅꯤꯅ ꯈꯜꯂꯤꯔꯕ ꯃꯗꯨ ꯕꯥꯁꯨꯅ ꯅꯪ ꯑꯩ ꯁꯤꯗꯒꯤ ꯆꯦꯟꯕꯗ ꯅꯪ ꯊꯤꯡꯕ ꯉꯝꯒꯅꯤ ꯈꯜꯂꯤꯔ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ MRSꯅ ꯕꯥꯁꯨꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ MRSꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯁꯥꯏꯕꯔ ꯑꯦꯇꯦꯛꯇꯨꯗ ꯃꯤꯂꯤꯇꯔꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯇꯨꯕꯨ ꯅꯪꯅ ꯀꯟꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯈꯜꯂꯤꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯃꯤ ꯑꯩꯈꯣꯏꯅꯤꯁꯦ ꯄꯨꯟꯁꯤꯟ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯖꯣꯏ ꯇꯧꯕ ꯉꯝꯃꯗꯕꯅꯤ ꯃꯗꯨꯗ ꯕꯥꯁꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯔꯗꯤ ꯅꯪ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯑꯣ ꯑꯗꯨꯗꯨꯒ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛ ꯃꯁꯤ ꯁꯔꯦꯟꯗꯔ ꯇꯧ ꯇꯥꯔꯗꯤ ꯅꯪ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥꯈꯜꯗꯨꯁꯨ ꯈꯜꯂꯔꯣꯏ ꯅꯪꯁꯦ ꯖꯤꯅꯤꯌꯁꯅꯤ ꯀꯩꯗꯧꯔꯒꯦ ꯃꯗꯨꯗ MRSꯅ ꯍꯥꯏꯔꯛꯈꯤ ꯍꯣꯏꯅꯦ ꯖꯤꯅꯤꯌꯁꯇꯨꯕꯨꯗꯤ ꯑꯩ ꯑꯣꯏꯔꯦꯅꯦ ꯃꯗꯨꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯀꯔꯤꯝ ꯂꯩꯇꯦ ꯖꯤꯅꯤꯌꯁꯇꯣ ꯑꯣꯏꯔꯗꯤ ꯑꯣꯏꯔꯦꯗꯅ ꯀꯣꯇꯦꯁꯟ ꯑꯃ ꯂꯩꯇꯥꯅꯦ ꯀꯔꯤꯕ ꯀꯥꯎꯕꯨ ꯀꯥꯎꯔꯣꯏꯅꯦ There is no real genius without a touch of madness ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯉꯥꯎꯗ꯭ꯔꯒꯗꯤ ꯖꯤꯅꯤꯌꯁ ꯑꯣꯏ ꯍꯥꯏꯕꯁꯤꯒꯤ ꯀꯥꯟꯅꯕ ꯀꯩꯅꯣ ꯑꯦꯔꯤꯁꯇꯣꯇꯜꯅ ꯍꯥꯏꯔꯝꯕꯅꯤ ꯁꯤ ꯋꯥꯁꯦ ꯃꯗꯨꯗꯒꯤ ꯕꯥꯁꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯔꯗꯤ ꯅꯪ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯖꯤꯅꯤꯌꯁ ꯑꯣꯏꯕ ꯀꯣꯛꯇꯨꯅ ꯉꯝꯖꯕꯁꯦ ꯑꯩꯕꯨ ꯍꯥꯠꯄ ꯈꯛꯇꯅꯤ ꯃꯥꯏꯊꯤꯕꯗꯤ ꯄꯤꯕꯁꯨ ꯉꯝꯃꯣ ꯃꯁꯤꯁꯨ ꯀꯅꯥꯅꯣꯝꯅ ꯍꯥꯏꯕꯅꯤ ꯃꯗꯨꯗ MRSꯅ ꯀꯅꯥꯅ ꯍꯥꯏꯕ ꯕꯥꯁꯨꯗꯦꯕ ꯁꯥꯁꯇ꯭ꯔꯤꯅ ꯍꯥꯏꯕꯅꯤ ꯃꯁꯨꯝꯅ ꯅꯣꯛꯇꯨꯅ ꯕꯥꯁꯨꯅ MRSꯇ ꯀꯔꯦꯝꯅꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ MRSꯇꯣ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯃꯊꯟꯇ ꯄꯪꯅꯣꯛꯇ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ MRSꯅ ꯍꯥꯏꯈꯤ ꯍꯨꯏꯒꯤ ꯃꯃꯩ ꯑꯀꯣꯟꯕ ꯑꯁꯦ
ꯇꯤꯡꯒꯨ ꯌꯥꯗꯦ ꯑꯗꯨ ꯆꯨꯝꯃꯤꯗꯅ ꯃꯗꯨꯗ ꯕꯥꯁꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯌꯦꯡꯉꯣ ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗ ꯀꯅꯥꯅꯣꯝꯇ ꯃꯤꯡꯁꯦꯟ ꯄꯨꯔꯛꯎꯅꯍꯦ ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯝꯇ ꯌꯦꯡꯍꯜꯂꯨ ꯈꯨꯏꯔꯤꯁꯦ ꯌꯦꯡꯉꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ MRSꯇꯨ ꯋꯥ ꯑꯃ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯅꯪꯁꯦ ꯅꯁꯥ ꯅꯊꯟꯗ ꯖꯤꯅꯤꯌꯁꯅꯦ ꯈꯟꯖꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯔꯗꯤ ꯐꯔꯦ ꯒꯦꯝ ꯑꯃ ꯁꯥꯟꯅꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯗꯜ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯈꯣꯡ ꯑꯗꯨ ꯇꯥꯔꯗꯤ ꯅꯪꯁꯦ ꯀꯌꯥꯝ ꯖꯤꯅꯤꯌꯁꯅꯣꯗꯣ ꯈꯪꯒꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ MRSꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯒ ꯑꯗꯨꯕꯨ ꯄꯨꯊꯔꯛꯇꯨꯅ ꯃꯍꯥꯛꯅ ꯕꯥꯁꯨꯗ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯕꯥꯁꯨꯅ ꯐ꯭ꯂꯦꯒ ꯑꯗꯨꯕꯨ ꯄꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯐ꯭ꯂꯦꯒ ꯑꯗꯣ ꯁꯦꯒꯥꯏꯌꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪꯒꯤ ꯁꯤꯗꯩ ꯇꯥꯔꯤꯕ ꯅꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯂꯣꯏ ꯁꯦꯒꯥꯏꯔꯅꯤ ꯅꯪꯅꯁꯨ ꯈꯪꯉꯤꯗꯨꯅꯤ ꯅꯪꯒꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨꯗꯤ ꯅꯪ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯣꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯗꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯁꯦꯒꯥꯏꯔꯗꯕꯅꯤ ꯃꯥꯏ ꯀꯦꯔꯦꯛꯇꯔ ꯑꯗꯨꯅꯤ ꯃꯁꯤꯗ ꯑꯩ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯏꯖꯠ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯐ꯭ꯂꯦꯒ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯏꯖꯠꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯡꯍꯟꯗꯣꯔꯦ ꯃꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯁꯦꯝ ꯑꯣꯟ ꯌꯨ ꯇꯧꯔꯣ ꯅꯪ ꯂꯩꯕꯥꯛ ꯅꯤꯡꯉꯣꯀꯣ ꯍꯣꯏ ꯊꯕꯛ ꯍꯧꯔꯣ ꯁꯦꯒꯥꯏꯔꯣ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯕꯥꯁꯨꯅ ꯉꯥꯏꯈꯣ ꯑꯗꯨꯒ ꯕꯥꯁꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤꯅꯦ ꯐꯤꯔꯥꯟꯁꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯒꯤ ꯏꯖꯠ ꯀꯟꯅꯕꯒꯤꯗꯃꯛꯇ 100ꯂꯛ ꯁꯦꯒꯥꯏꯕ ꯌꯥꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯤꯔꯥꯜ ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯁꯦ ꯂꯤꯁꯤꯡꯂꯛ ꯊꯋꯥꯏ ꯊꯥꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯨꯝꯕꯁꯤꯡꯅꯅꯦ ꯁꯔꯨꯛꯅꯦ ꯍꯥꯏꯕꯗꯤ ꯄꯤꯁ ꯂꯥꯛ ꯊꯣꯛꯅ ꯀꯛꯄ ꯉꯝꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯥꯁꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯃꯍꯥꯛꯅ ꯃꯊꯛꯇ ꯌꯥꯜꯂꯤꯕ ꯊꯥꯎ ꯀꯌꯥ ꯌꯥꯎꯔꯕ ꯗꯔꯝꯁꯤꯡ ꯑꯗꯨꯕꯨ ꯊꯧꯔꯤꯗꯨꯗꯒꯤ ꯆꯤꯡꯊꯔꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯗꯗꯨꯅ ꯃꯩ ꯆꯥꯍꯟꯗꯨꯅ ꯃꯍꯥꯛꯅ MRSꯀꯤ ꯃꯤꯠ ꯃꯃꯥꯡꯗꯒꯤ ꯆꯦꯟꯈꯤ ꯅꯥꯟꯊꯣꯛꯈꯤ ꯑꯗꯨꯒ ꯐꯤꯔꯥꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯌꯨꯡꯁꯤꯜꯂꯒ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯕ ꯃꯇꯝꯗ MRSꯅ ꯅꯣꯡꯃꯩ ꯀꯌꯥꯔꯛ ꯀꯥꯞꯄꯛꯈꯤ ꯅꯣꯡꯃꯩ ꯀꯌꯥꯔꯛ ꯀꯥꯞꯄꯛꯄꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯈꯦꯠꯇꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯏꯁꯤꯡꯗ ꯇꯥꯁꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯆꯦꯟꯖ ꯇꯧꯗꯨꯅ ꯄ꯭ꯔꯖꯦꯟꯇꯗ ꯂꯥꯛꯏ ꯑꯗꯨꯒ ꯕꯥꯁꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯁꯦꯟꯗꯣꯏꯁꯦ ꯁꯤꯗꯒꯤ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯤ ꯁꯤꯗꯤ ꯏꯃꯥꯒꯤ ꯂꯃꯟꯅꯤ ꯑꯩ ꯄꯣꯔꯕꯗꯔ ꯆꯠꯂꯦ ꯃꯗꯨꯗꯒꯤ ꯅꯟꯗꯅꯤꯅ ꯕꯥꯁꯨ ꯀꯧꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯕꯥꯁꯨꯅ ꯃꯈꯣꯡ ꯌꯥꯔꯝꯗꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯧꯅꯥ ꯂꯩꯅ ꯃꯍꯥꯛꯀꯤ ꯆꯩꯁꯨꯗꯨꯕꯨ ꯊꯨꯞꯆꯟꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯦꯛꯇ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯛ ꯃꯈꯣꯡ ꯌꯥꯔꯝꯗꯕꯗꯨ ꯃꯈꯣꯡ ꯌꯥꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯣꯒꯤ ꯆꯤꯐꯇꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯒ ꯕꯥꯁꯨ ꯑꯁꯤ ꯃꯤꯆꯦꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯔꯣꯒꯤ ꯁꯥꯏꯕꯔ ꯁꯦꯜꯗ ꯕꯥꯁꯨꯕꯨ ꯀꯣꯏꯊꯤ ꯊꯤꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯕꯥꯁꯨ ꯑꯁꯤ ꯄꯣꯔꯕꯟꯗꯔꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯣꯔꯕꯟꯗꯔꯗꯗꯤ ꯃꯍꯥꯛ ꯂꯥꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯃꯃꯥꯡꯗꯤ ꯃꯥꯁꯦ ꯃꯥꯡꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯣꯏꯉꯥꯎ ꯉꯥꯎꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯇ꯭ꯔꯦꯀꯔꯁꯦ ꯂꯛꯁꯗꯤꯞꯇ ꯃꯁꯤꯒꯤ ꯁꯦꯇꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤꯒꯤ ꯕꯦꯛꯇ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯝꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯗꯤ ꯁꯦꯇꯤꯁꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯂꯩꯔꯦ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯁꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯥꯔ ꯃꯥꯁꯦ ꯖꯤꯅꯤꯌꯁ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅꯁꯨ ꯊꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯗꯥꯁꯅ ꯍꯥꯏꯔꯛꯈꯤ ꯂꯤꯡꯒꯝ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯒꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯒꯤ ꯄꯥꯎꯗꯣ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨꯗꯨꯒ ꯂꯛꯁꯗꯤꯞ ꯏꯌꯥꯔꯄꯣꯔꯠꯀꯤ CCTV ꯐꯨꯇꯦꯖ ꯎꯕ ꯄꯊꯥꯔꯣ ꯑꯩꯉꯣꯟꯗ ꯍꯣꯏ ꯁꯥꯔ ꯊꯥꯖꯔꯒꯦ ꯃꯗꯨꯗꯒꯤꯗꯤ ꯔꯟꯖꯟꯅ ꯍꯥꯏꯔꯛꯈꯤ ꯗꯥꯁ ꯕꯥꯕꯨ ꯅꯪꯅ ꯌꯥꯝ ꯂꯨ ꯇꯧꯖꯔꯤꯕ ꯃꯤꯆꯦꯟꯗꯣ ꯐꯣꯟ ꯇꯧꯔꯛ ꯇꯥꯔꯒꯗꯤꯅꯦ ꯍꯥꯏꯈꯣ ꯃꯍꯥꯛꯁꯦ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛꯑꯣꯅ ꯃꯍꯥꯛꯅꯅꯦ ꯇ꯭ꯔꯦꯀꯔꯗꯨ ꯂꯧꯊꯣꯛꯑꯒꯁꯨ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯦꯗꯅ ꯃꯍꯥꯛꯁꯦ ꯈꯨꯗꯛꯇ ꯍꯥꯠꯂꯗꯕꯅꯤ ꯃꯗꯨꯗ ꯗꯥꯁꯅ ꯍꯥꯏꯔꯛꯀꯦ ꯃꯤꯁꯇꯔ ꯔꯟꯖꯟ ꯃꯗꯨ ꯌꯥꯝ ꯇꯔꯥꯏꯅꯗꯤ ꯑꯣꯏꯔꯣꯏꯗ ꯃꯗꯨꯗ ꯖꯣꯁꯤꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯁꯥꯔ ꯕꯥꯁꯨꯗꯦꯕ ꯁꯥꯁꯇ꯭ꯔꯤ ꯍꯥꯏꯁꯦ ꯑꯥꯏꯟꯗꯒꯤꯁꯨ ꯍꯦꯟꯅ ꯆꯥꯎꯔꯕꯅꯅꯦ ꯃꯥꯁꯤꯕꯨ ꯅꯠꯇꯦꯗ ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯗꯦꯅ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯃꯣꯁꯟꯁꯦ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯋꯦ ꯃꯗꯨꯗꯒꯤ ꯕꯥꯁꯨꯗꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯒ ꯎꯅꯈꯤꯕ ꯋꯦꯌꯔ ꯍꯥꯎꯁꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯏꯅ ꯐꯥꯗꯨꯅ ꯕꯥꯁꯨꯅ ꯃꯈꯣꯏꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯆꯠꯊꯔꯝꯃꯤ ꯑꯗꯨꯒ ꯕꯥꯁꯨꯅ ꯁꯦꯜꯐꯤ ꯀꯥꯞꯈꯤꯕꯗꯨ ꯎꯠꯂꯒ ꯑꯩꯈꯣꯏ ꯃꯃꯤꯡꯁꯤꯡꯁꯦ ꯏꯛꯕꯥꯜ ꯃꯨꯛꯕꯤꯟ ꯔꯥꯀꯦꯁ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯕꯗꯤ ꯕꯥꯁꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ISIꯒꯤ ꯁ꯭ꯂꯤꯄꯔ ꯁꯦꯜꯁ ꯉꯥꯛꯇꯅꯤ ꯁ꯭ꯂꯤꯄꯔ ꯁꯦꯜꯁ ꯍꯥꯏꯕꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯄꯤꯔꯒ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯍꯦꯛꯇꯗ ꯃꯤꯆꯝ ꯑꯃꯗꯧꯅ ꯆꯞ ꯃꯥꯟꯅꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛꯄꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯆꯨꯝꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯗꯅ ꯑꯉꯥꯡ ꯄꯣꯛꯇꯅ ꯑꯉꯥꯡ ꯌꯣꯛꯇꯅ ꯑꯗꯨꯝ ꯂꯩꯕ ꯃꯤꯅꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯐꯣꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯛꯇꯤꯚꯦꯠ ꯑꯣꯏꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯀꯤ ꯑꯦꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯍꯧꯔꯛꯄ ꯀꯥꯡꯕꯨꯅꯤ ꯃꯈꯣꯏꯗ ꯍꯦꯛ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤ ꯇꯥꯔꯗꯤ ꯃꯈꯣꯏ ꯑꯁꯤ ꯁꯤꯔꯕꯁꯨ ꯌꯥꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯗꯨꯗꯒꯤ ꯕꯥꯁꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯁꯤꯡ ꯑꯁꯦ ꯃꯤ ꯔꯦꯞ ꯇꯧꯕ
bom pokai hanba sap sutar ngatani ne adubu 45 angle degree dudi nungma kapa matamda marks na kapa nang hojiti khangamani ne kanana kanabu tanari no da madudagi basuna ma khoida na khoi se kanana tharakpno haidun hangakhi adra khoi kaimta khangjade khoidi sum contract killer ni haidun haki maduda basuna haki pare pare na khoi se MR se kadai legi haibu bawngam jadaba kamu ma thani jena tro aru tadi na khoi haibu ngam dasu mangondadi message am di thabi haidana haiduna basuna makhoi hundu hat khi aduga I am back haidana irami pawasi television amasung news kya da mafam khudi mukti gaurami aduga pawasi MRS ju yorami madudagi di Ranjan da Nandini amasung mama adubu kidnap tawduna makhoi bu torture tawrabi maduda Nandini haki ai das ta phone tawi haiduna haki maduda Ranjan da asida kanamta lakpa yaroi aduga kanamta ju phone tawi yaroi basu phaji bawba nawali si ai custody de legadamni madura mama haki nang sida khoi hata thamba yabro madaj Ranjanna ai mafam sida aina tawni kusi tawani masi se aina ne lakna basungami haiduna Nandani da page tawada mamal thingami madura Ranjanna haki nasai pung toruk tagi ni aina nokhoi da hangai se pasu kai da legi habse aduga kariguma na khoina na khogi nayum laksade ta chaning ta ga dine aro madugi mahik to ga dai lebina maramdi mangondagi ne hena jathi ba mahik che MRS su oibane masida tagliba se Ranjan se MRS ki wina thabak to bamini aduga Porbandar da pau pi ki wina pa dusu Ranjan norami madudagi di basuna asomna kana mahaki mobile da MRS sale habasi Ranjan haibadu mahaki phone da video wina yengduna lerami madudagi Ranjan du mantri du na balaklami mantri du na haki hoitine wa sing se khumjanduna kaim kan na aro aina su nangona warning pi gradune mahak se aina raksatip ta pamatam na mahak se thena kibne mahak se ngawgda nati singbam jiawini makse yam yang logano naina noida kya sure hakise madura Ranjan haki sara khoina ne mase yang lobati adomna ne laksadip sapa matam du ne madugi mamang da khoina mase hana bidamakta contract pi grabani madura mantrina adugi aisa gi gatha homdura tu che kari kagu ni ne madubu ha tok tu thambiramabdo ai noida hangi je mana koma dali matam da nakhoina maze hatpaga dogeba minister sa maze hinge habse ai khoisu khangde nasu khangde kalamda khangde adu dugane mahaki file je bautane ai khoina close to kramne ai ne isa mana close to ri madugi da saduna ne tosala thamamane maze adu duga pura game amane mana sanarami je hoisne mai manatane kananom dile ma athandane nate maduda mantri duna haraki kariba nang se asam pang ne kai no kai gi damakta no wai nangona promotion pirise nang kariguba MRS ka toxiga mai de na be wari se nang ne kawrba wahai se haiba matamda basu du mafam da phamdna derami aduduga minister nang se set khraba tare ni ha yo thokreba officer ju paisa sare ni ha adubu paisa saro ni yare ni adubu terrorist na lei haliba noise yabi kai ni gai ni madudagi di minister duna haraki basu ibunga sugumba thaba jidi num tawi masi politics ki business ne wahai sita bada basuna mantri du no maina kaptana halame madudagi Ranjan haki nangna ma hakib siam phare ma na ise koi ong holabane ma le tride hoje ai freedom phange madudagi basuna Ranjan da no maina kap ke taw matamda kariguma nangna ai hat taraga dine dasa se no wonda ju tani ayengi ayung ata gi breakfast da nangi ni pi amasung ni gi mama dugi saruk mache kya do nangona yorokani madudagi di basuna mahaki saisu da yoriba device aduga mafam du thelebe smartphone aduga link tawdana nangna makhoi se mafam se thamira mafam se tawri khudi ma se aina loi ui Nandani gi mamiti yoriba contact lens to camera ne aduga mana da yoriba sana duna ne microphone ne ai noina ngani to loina tai aduga makhoi se aina ne ngasai na kaningrabane aduna kamai tawje bojiti aduga basuna makhata ki Nandani se ai gi nungsibane aina majabu heta kanamta na section thorang yaudne heda thado kadro ado MRS ki nang mafam dikhanga moy dubu nang mangole message am di thabi yadra nang suicide to masi haduna basuna no moy dubu Ranjan da pirami Ranjan na masa mathanda suicide to ki to timing du da basuna onthokhi ba timing chap chana dana mahakna no moy kaplak tuna no moy edu basurom da di maru pa sok bida no moy dugi maning dagi maru pa thorok tuna masana masa mathanda no moy na caption jetuna sijerami TV gi paw singda minister amaga officer amaga suicide to udana siba male haduna paw pirami adugu magi sibu kusi si let's catch up haiduna su ina thaduna le masi paw ba pi male haiduna su harami asomna khandana MRS adu matha sawandu rami adugu mahagna Islamabad ta phone tawami phone tawriba mi adu Islamabad ki ISI chief ni
ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈꯤ ꯕꯤꯂꯥꯟꯒ ꯋꯥꯔꯤ ꯌꯥꯅꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯤꯅꯤꯁꯇꯔꯒ ꯑꯣꯐꯤꯁꯔꯗꯨꯒ ꯁꯤꯈꯤꯕꯗꯒꯤ ꯃꯈꯣꯏ ꯈꯔ ꯁꯣꯟꯊꯔꯦ ꯃꯇꯝ ꯈꯔꯗꯗꯤ ꯉꯥꯏꯈꯤꯁꯤ ꯍꯥꯏꯗꯨꯅ ꯆꯤꯐꯇꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯅ ꯍꯥꯏꯈꯤ ꯀꯩꯅꯣ ꯃꯤ ꯑꯅꯤꯗꯪ ꯁꯤꯕꯗ ꯅꯈꯣꯏ ꯁꯣꯟꯊꯔꯦ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯋꯥꯍꯩꯇꯨꯗ ꯑꯗꯣꯝꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕ ꯀꯥꯟ ꯗꯤꯖꯤꯇꯦꯜ ꯖꯤꯍꯥꯗꯀꯤ ꯃꯇꯥꯡꯗꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯍꯥꯛꯇꯣ ꯏꯟꯗꯤꯌꯥ ꯆꯠꯀꯅꯤꯅ ꯍꯥꯏꯕꯅꯤꯅꯦ ꯀꯥꯟ ꯖꯤꯍꯥꯗꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯗꯤꯅꯦ ꯑꯣꯏꯔꯗꯕꯅꯤ ꯑꯗꯨꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯗꯒꯤ ꯀꯣꯟꯇꯦꯛ ꯂꯧꯕ ꯍꯥꯏꯕꯁꯦ ꯑꯔꯨꯕ ꯊꯕꯛꯅꯤ ꯅꯈꯣꯏꯕꯨꯅ ꯀꯣꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯣ ꯀꯥꯟ ꯗꯤꯖꯤꯇꯦꯜ ꯍꯥꯏꯕꯁꯤ ꯀꯝꯄꯅꯤ ꯑꯃꯅꯤ ꯑꯗꯨꯗꯨꯒ ꯃꯁꯤꯗꯩꯗ ꯐꯪꯁꯟ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯃꯁꯤꯗ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯅ ꯍꯥꯏꯈꯤ ꯑꯆꯧ ꯃꯤꯁꯤꯡꯒꯤ ꯒꯦꯁ ꯂꯤꯁ ꯑꯃ ꯁꯦꯝꯃꯨ ꯑꯗꯨꯗꯨꯒ ꯋꯥꯍꯩ ꯃꯇꯦꯛ ꯑꯃꯗꯤ ꯍꯥꯞꯄꯨ ꯑꯥꯏ ꯋꯤꯜ ꯀꯦꯆ ꯑꯞ ꯋꯤꯠ ꯌꯨ ꯍꯥꯏꯗꯅ ꯑꯩ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯞꯄꯒꯤ ꯃꯔꯝꯗꯤ ꯋꯥꯍꯩ ꯑꯁꯤꯅ ꯕꯥꯁꯨꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯐꯪꯁꯟ ꯑꯗꯨ ꯗꯤꯖꯦꯒ ꯀꯧꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯁꯨꯗꯨ ꯃꯃꯥꯏ ꯀꯨꯞꯇꯨꯅ ꯅꯟꯗꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯄꯥꯔꯇꯣꯟ ꯑꯗꯨ ꯅꯟꯗꯅꯤꯗꯁꯨ ꯐꯪꯕꯅꯤꯅ ꯅꯟꯗꯅꯤꯁꯨ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯅ ꯑꯆꯛ ꯑꯋꯣꯡ ꯈꯨꯗꯤꯡꯃꯛꯇꯨꯕꯨ ꯃꯍꯥꯛꯅ ꯀꯝꯄ꯭ꯌꯨꯇꯔꯗꯒꯤ ꯌꯦꯡꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯟꯗꯅꯤꯅ ꯕꯥꯁꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯅ ꯕꯥꯁꯨꯕꯨ ꯀꯣꯞꯁꯦꯟ ꯁꯦꯟꯅꯔ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯁꯨꯅ ꯁꯣꯏꯔꯨꯕꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯊꯕꯥꯛꯇ ꯊꯦꯠꯂꯤꯕ ꯕꯦꯖ ꯑꯗꯨꯗ ꯊꯦꯡꯕ ꯃꯇꯝꯗ ꯕꯣꯝꯒꯤ ꯃꯈꯣꯟ ꯇꯥꯔꯛꯈꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯅ ꯅꯥꯀꯟꯗꯒꯤ ꯃꯗꯨ ꯂꯤꯠꯀꯤ ꯕꯣꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯥꯁꯨꯅ ꯃꯍꯥꯛꯄꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯕꯥꯛꯇ ꯃꯗꯨꯒꯤ ꯕꯣꯝꯒꯤ ꯕꯦꯖ ꯑꯗꯨ ꯂꯣꯏꯅ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯅ ꯕꯥꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯇꯪꯑꯣꯏ ꯇꯥꯅ ꯇꯨꯝꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯒꯤꯗꯤ ꯕꯥꯁꯨꯅ ꯍꯣꯏ ꯐꯔꯦ ꯄꯣꯈꯥꯏꯍꯜꯂꯣ ꯃꯗ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯅ ꯑꯃꯨꯛꯁꯨ ꯅꯪ ꯅꯀꯣꯛꯇ ꯁꯤꯡꯉꯦꯅ ꯋꯥꯈꯜ ꯑꯃꯃꯨꯛ ꯈꯜꯂꯤꯕ꯭ꯔꯥ ꯃꯗꯨꯗ ꯕꯥꯁꯨꯅ ꯅꯪ ꯑꯃꯨꯛ ꯅꯀꯣꯛꯇ ꯀꯤꯕ ꯍꯧꯔꯛꯑꯕ ꯑꯩꯅꯅꯦ ꯅꯪꯁꯦ ꯍꯦꯛ ꯍꯥꯠꯄ ꯃꯇꯝꯗꯅꯦ 60 ꯁꯦꯀꯦꯟ ꯑꯃꯨꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯗꯨꯒ ꯈꯜꯂꯝꯃꯤ ꯑꯩ ꯃꯥꯏꯟ ꯒꯦꯝ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯀꯅꯥꯒ ꯁꯥꯟꯅꯗꯣꯏꯅꯣꯅ ꯑꯗꯨꯒ ꯒꯦꯝ ꯑꯃ ꯁꯥꯟꯅꯁꯦ ꯍꯌꯦꯡꯒꯤꯅꯦ ꯈꯕꯔꯗꯅꯦ NSAꯒꯤ ꯃꯤꯆꯦꯟ ꯑꯃꯅ NSA ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ NSAꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨꯅ ꯃꯤꯆꯦꯟ ꯑꯗꯨꯕꯨ ꯍꯥꯠꯈ꯭ꯔꯦꯅ ꯃꯐꯝꯗꯨꯗ NSAꯒꯤ ꯆꯤꯐ ꯖꯌꯁꯪꯀꯔ ꯄ꯭ꯔꯁꯥꯗ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯁꯨ ꯃꯥꯡꯈꯤꯔꯝꯃꯤ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯅ ꯄ꯭ꯂꯥꯟ ꯇꯧꯕꯗꯤ ꯕꯥꯁꯨꯅ NSAꯒꯤ ꯆꯤꯐ ꯍꯥꯏꯕꯗꯤ NSA ꯑꯁꯤ ꯔꯣꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯃꯗꯨꯅ ꯃꯍꯥꯛꯁꯤ ꯆꯤꯐ ꯑꯗꯨꯕꯨ ꯍꯥꯠꯂꯒ ꯐ꯭ꯔꯦꯝ ꯇꯧꯕ ꯄꯥꯝꯂꯝꯕꯅꯤ ꯃꯗꯨꯗꯒꯤ ꯆꯤꯐꯇꯨꯅ ꯍꯥꯏꯈꯤ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯅꯤ ꯑꯗꯣ ꯃꯤꯅꯤꯠ 5 ꯀꯥꯏꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯗꯤ ꯀꯥꯟ ꯗꯤꯖꯤꯇꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯊꯕꯛ ꯐꯕ ꯀꯥꯡꯕꯨꯗ ꯆꯜꯂꯤ ꯆꯍꯤ 10ꯁꯦ ꯃꯈꯣꯏꯁꯦ ꯊꯕꯛ ꯐꯖꯅ ꯍꯣꯠꯅꯔꯛꯏ ꯃꯗꯨꯗꯨꯅꯅꯤ ꯒꯣꯔꯃꯦꯟꯅꯅꯦ ꯇꯟꯖꯥꯗꯨꯗ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯅ ꯕꯥꯁꯨꯗ ꯍꯥꯏꯔꯛꯈꯤ ꯅꯪ ꯃꯍꯥꯛꯄꯨ ꯍꯥꯠꯂꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯐꯨꯜ ꯇꯥꯍꯜꯂꯅꯤ ꯅꯪꯁꯨ ꯈꯜꯂꯨꯅꯦ NSA ꯂꯩꯔꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯃꯤ 90ꯃꯨꯛꯁꯦ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯣ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯖꯤꯅꯤꯌꯁꯇꯣ ꯍꯧꯔꯛꯀꯅꯨ ꯑꯔꯦꯝꯕꯗ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯁꯤꯒꯅꯤꯀꯣ ꯃꯤꯅꯤꯠ 5ꯗꯅꯦ ꯃꯤ 90ꯁꯤꯡꯁꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯕꯣꯝꯁꯤꯡ ꯑꯁꯤ ꯗꯤꯐ꯭ꯌꯨꯁ ꯇꯧꯕ ꯑꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯗꯨꯗꯒꯤ ꯕꯥꯁꯨꯅ ꯋꯥꯈꯜ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯊꯛꯇ ꯂꯩꯕ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒꯨꯏꯁꯔ ꯑꯗꯨꯕꯨ ꯃꯩ ꯆꯥꯍꯜꯂꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯃꯌꯥꯝ ꯇꯥꯍꯜꯂꯛꯑꯒ ꯄꯥꯔꯇꯤꯗꯨꯕꯨ ꯊꯨꯒꯥꯏꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯦꯖꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯍꯣꯡꯗꯣꯛꯈꯣ ꯕꯣꯝ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯐꯤꯕꯝ ꯑꯗꯨ NSAꯒꯤ ꯆꯤꯐꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯅ ꯕꯣꯝꯁꯤꯡꯗꯨꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯃꯇꯝꯗ ꯕꯥꯁꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯥꯗꯨꯅ ꯕꯣꯝꯗꯨꯒꯤ ꯔꯤꯃꯣꯠ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯪꯊꯣꯛꯍꯟꯈꯤꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯁꯨꯝ ꯕꯥꯁꯨꯅ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯇ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯖꯣꯁꯤꯅ ꯕꯥꯁꯨ ꯐꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯕꯥꯁꯨꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯒ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯇꯨꯗꯕꯨ ꯐꯥꯎ ꯃꯍꯥꯛꯁꯤ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ NSAꯒꯤ ꯆꯤꯐꯇꯨ ꯂꯥꯛꯇꯨꯅ NSAꯒꯤ ꯆꯤꯐꯇꯨꯗ ꯕꯥꯁꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯁꯦ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯅꯤ ꯅꯥꯊꯟ ꯁꯔ ꯑꯦꯝ.ꯑꯥꯔ.ꯑꯦꯁꯅꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯗꯨꯅ ꯋꯥꯟꯊꯍꯜꯂꯝꯃꯤ ꯑꯗꯨꯒ NSAꯒꯤ ꯆꯤꯐꯇꯨꯗ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯁꯦ PMOꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯦ ꯃꯤꯁꯟ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯁꯣꯛꯈꯤꯕꯗꯅ ꯃꯍꯥꯛꯀꯤ ꯂꯥꯏꯅꯥꯁꯦ ꯍꯦꯟꯖꯜꯂꯦ ꯃꯍꯥꯛꯁꯦ ꯂꯥꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯣꯕꯖꯥꯔꯕꯦꯁꯟꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯈꯔ ꯊꯝꯁꯤ ꯃꯍꯥꯛꯁꯦ ꯁ꯭ꯀꯤꯖꯣꯐ꯭ꯔꯦꯅꯤꯌꯥ ꯍꯥꯏꯕꯁꯤ ꯅꯥꯔꯦ ꯃꯁꯤꯒꯤ ꯃꯦꯟꯇꯦꯜ ꯀꯟꯗꯤꯁꯟ ꯑꯁꯦ ꯃꯁꯤꯗꯩꯗ ꯃꯤꯁꯦ ꯎꯔꯣꯏꯗꯕ ꯄꯣꯠ ꯎꯕ ꯍꯦꯂꯨꯁꯤꯅꯦꯁꯟ ꯊꯣꯛꯄ ꯗꯤꯂꯨꯖꯟ ꯊꯣꯛꯄ ꯋꯥꯈꯜꯅ ꯁꯥꯒꯠꯄꯁꯤꯡꯁꯦ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯣꯏꯅ ꯎꯕ ꯃꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯀꯅꯤ ꯃꯍꯥꯛꯁꯦ ꯃꯄꯥꯟꯗꯗꯤ ꯌꯥꯝꯅ ꯐꯕ ꯃꯥꯟꯕ ꯋꯥꯅꯤ ꯃꯅꯨꯡꯗꯗꯤ ꯃꯥꯏ ꯕ꯭ꯔꯦꯟꯁꯦ ꯁꯨꯝ ꯁꯤꯖꯤꯜꯂꯛꯏꯅꯦ ꯑꯗꯨꯗꯨꯅ ꯃꯍꯥꯛꯁꯦ ꯄꯨꯡꯉꯥꯎ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯕ ꯌꯥꯏ ꯃꯗꯨꯗꯒꯤꯗꯤ ꯗꯥꯁꯅ ꯅꯟꯗꯅꯤꯗ ꯍꯥꯏꯔꯛꯈꯤ ꯅꯟꯗꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦ
ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟꯁꯦ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯑꯅꯤꯁꯤꯒꯤ ꯆꯤꯞꯇꯨꯅꯀꯤ ꯃꯥ ꯃꯤ ꯑꯃꯍꯦꯛꯇꯗ MRSꯅꯦꯅ ꯈꯟꯕ ꯌꯥꯏ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯍꯦꯛꯇ ꯃꯍꯥꯛꯀꯤ ꯁꯤꯈꯤꯕ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠꯁꯤꯡꯗꯣ ꯍꯦꯛꯇ ꯎꯔꯛꯄ ꯌꯥꯅꯤ ꯈꯪꯗꯦ ꯃꯍꯥꯛꯁꯦ ꯃꯈꯣꯏ ꯁꯤꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤꯔꯥ ꯍꯥꯏꯕꯁꯨ ꯃꯍꯥꯛꯁꯦ ꯁꯃꯥꯖꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯑꯕꯅꯤ ꯇꯟꯖꯥꯗꯨꯗ ꯕꯥꯁꯨꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯃꯆꯥ ꯑꯣꯏꯔꯤꯗꯤ ꯑꯗꯣꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯁꯨꯕꯨ ꯄꯨꯂꯤꯁꯇ ꯐꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯂꯧꯊꯨꯅꯕꯅꯤ ꯅꯪ MRSꯀ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯄ꯭ꯔꯕꯤꯟ ꯖꯣꯁꯤ ꯍꯥꯏꯕ ꯅꯨꯄꯥꯁꯦ MRSꯀ ꯃꯔꯤ ꯂꯩꯅꯕꯅꯤ ꯃꯥꯁꯀꯔꯤ ꯄꯥꯔꯇꯤꯗꯨꯗ ꯊꯣꯛꯏꯕ ꯏꯕꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥ ꯂꯣꯏ ꯃꯨꯠꯊꯠꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯐꯪꯗꯦ ꯃꯗꯨ ꯖꯣꯁꯤꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯤ ꯑꯁꯦꯡꯕ ꯈꯪꯉꯀꯥꯟꯗ ꯃꯌꯥꯝ ꯄꯨꯝꯕ ꯂꯣꯏ ꯈꯪꯒꯅꯤ ꯑꯁꯦꯡꯕꯗꯤ ꯂꯣꯏ ꯈꯪꯒꯗꯕꯅꯤ ꯑꯩꯒꯤ ꯇꯣꯛꯁꯤ ꯇꯤꯝꯗꯣ PMꯗ ꯋꯥꯀꯠꯄ ꯆꯠꯈꯤꯕꯅꯤ ꯅꯈꯣꯏ ꯐꯖꯔꯅꯤ ꯍꯧꯖꯤꯛꯇꯤ ꯕꯥꯁꯨꯒꯤ ꯑꯉꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯟꯗꯅꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯊꯟꯇ ꯀꯞꯆꯔꯝꯃꯤ ꯕꯥꯁꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯀꯩꯝꯇ ꯈꯪꯒꯅꯨ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯆꯨꯗꯣ ꯂꯥꯛꯂꯗꯝꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯨꯗꯨ ꯑꯩ ꯀꯅꯥꯝꯇ ꯎꯅꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯇꯟꯖꯥꯗꯨ ꯆꯤꯞꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯃꯥꯏ ꯁꯦꯀꯨꯔꯤꯇꯤꯁꯤ ꯀꯌꯥꯅꯣ ꯑꯍꯨꯝꯅꯤ ꯃꯥꯏ ꯁꯦꯀꯨꯔꯤꯇꯤꯗꯣ ꯗꯕꯜ ꯑꯣꯏꯍꯜꯂꯣ ꯃꯗꯨꯗꯒꯤꯗꯤ NSCꯒꯤ ꯆꯤꯞꯅ ꯍꯥꯏꯔꯛꯈꯤ ꯅꯨꯡꯉꯥꯏꯇꯦꯗ ꯖꯤꯅꯤꯌꯁ ꯑꯃꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯣꯏꯁꯤꯟ ꯑꯗꯨ ꯇꯧꯔꯦ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯅꯟꯗꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯨꯁꯤꯕꯨ ꯂꯥꯌꯦꯡꯉꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯀꯌꯥ ꯇꯧꯈꯤ ꯃꯁꯤ ꯁꯣꯛ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯅ ꯈꯪꯅꯩ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯟꯗꯅꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯊꯟꯇ ꯀꯞꯆꯈꯤꯔꯝꯃꯤ ꯌꯦꯡꯕ ꯉꯝꯖꯔꯝꯗꯦ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯀꯌꯥꯔꯛ ꯊꯦꯝꯈꯤ ꯕꯥꯁꯨꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯄꯨ ꯌꯣꯛꯄꯤꯔꯛꯈꯤꯕ ꯄꯟꯗꯤꯠ ꯑꯗꯨꯅ ꯕꯥꯁꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯄꯟꯗꯤꯠ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯕꯥꯁꯨ ꯃꯕꯥꯅꯤ ꯈꯛꯇꯪ ꯀꯥꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯕꯥꯁꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯤꯁꯨ 60 ꯃꯤꯅꯠ ꯄꯤꯒꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯟꯗꯅꯤ ꯍꯔꯥꯎꯖꯔꯝꯃꯤ ꯅꯟꯗꯅꯤꯅ ꯆꯪꯁꯤꯟꯗꯨꯅ ꯕꯥꯁꯨꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨꯕꯨ ꯄꯪꯈꯠꯇꯨꯅ ꯃꯈꯨꯠꯇꯨꯗ ꯆꯨꯞꯄꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯕꯥꯁꯨꯅ ꯃꯄꯤ ꯇꯥꯔꯒ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛꯁꯤ ꯁꯤꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯌꯨꯀꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯤꯡꯁꯤꯡꯕꯁꯤꯅ ꯅꯍꯥꯛꯀꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯃꯥꯡꯍꯜꯂꯕ ꯑꯗꯨꯒ ꯀꯞꯍꯜꯂꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯀꯅꯨ ꯃꯗꯨꯗꯒꯤꯗꯤ MRS ꯑꯗꯨꯅ ꯗꯣꯛꯇꯔꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯕꯥꯁꯨ ꯑꯃꯁꯨꯡ ꯅꯟꯗꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯅ ꯂꯣꯏ ꯃꯥꯡꯍꯜꯂꯕꯅꯤꯅꯦ ꯃꯗꯨꯗꯒꯤ ꯕꯥꯁꯨ ꯃꯍꯥꯛꯄꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ MRSꯅ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯛꯁ ꯑꯗꯨꯕꯨ ꯂꯧꯊꯣꯛꯑꯒ ꯑꯩꯁꯦ ꯁꯛ ꯐꯖꯗ꯭ꯔꯥ ꯑꯗꯨꯒ MRSꯅ ꯍꯥꯏꯔꯛꯈꯤ ꯊꯃꯣꯏꯁꯦ ꯅꯦꯁꯅꯦꯜ ꯒꯦꯝ ꯑꯃ ꯊꯣꯛꯑꯗꯕꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯁꯥꯟꯅ ꯌꯥꯔꯗꯕꯅꯤ ꯑꯩꯁꯨ ꯁꯥꯟꯅꯒꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯕꯥꯁꯨꯅ MRSꯕꯨ ꯐꯨꯒꯦꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯟꯗꯅꯤꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯕꯥꯁꯨꯕꯨ ꯍꯦꯟꯀꯐꯅ ꯐꯃꯨꯡ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯝꯃꯤ ꯌꯦꯡꯉꯨꯁꯦ ꯑꯩꯒꯤꯅꯦ ꯑꯁꯦꯡꯕ ꯌꯦꯡꯅꯕꯗꯤꯅꯦ ꯃꯗꯨꯒꯤ ꯀꯥꯂꯤꯌꯥ ꯆꯦ ꯁꯪꯀꯔ ꯄ꯭ꯔꯁꯥꯗ ꯀꯧꯕꯗꯣ ꯑꯗꯨꯒꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯤ ꯆꯤꯞꯇꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯂꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯕꯕꯥꯁꯤꯅ ꯌꯥꯝꯅ ꯐꯕ ꯃꯤ ꯂꯥꯏꯒꯁꯦ ꯌꯥꯝꯅ ꯅꯤꯡꯕ ꯃꯤꯅꯤ ꯌꯨꯝꯒꯁꯦ ꯃꯔꯤ ꯆꯠꯂꯕꯖꯥꯠꯅꯤ 4-5 ꯆꯠꯂꯦ ꯍꯧꯖꯤꯛꯐꯥꯎ ꯁꯦꯝꯗ꯭ꯔꯤ ꯑꯗꯨꯕꯨꯗꯤ ꯄꯩꯁꯥ ꯂꯩꯇ ꯇꯧꯖꯔꯤꯅꯤꯅꯦ ꯀꯩꯗꯧꯔꯨꯅꯤ ꯃꯍꯥꯛꯁꯦ ꯃꯁꯥꯅꯁꯨ ꯈꯟꯖꯕ ꯉꯝꯖꯗꯦꯕ ꯃꯥꯒꯤ ꯏꯃꯨꯡꯗ ꯌꯥꯝꯅ ꯖꯤꯅꯤꯌꯁ ꯑꯣꯏꯔꯕ ꯑꯉꯥꯡ ꯑꯃ ꯄꯣꯛꯏꯁꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯂꯥꯏꯔꯤꯛꯁꯦ ꯁꯨꯝ ꯇꯝꯃꯤ ꯁꯨꯝ ꯇꯝꯕꯗꯒꯤꯗꯤ IT ꯀꯣꯂꯦꯖ ꯑꯃꯗ ꯃꯤꯡ ꯆꯜꯂꯦ ꯑꯗꯨꯗꯨꯒ ꯔꯣꯒꯤ ꯁꯔꯚꯔꯁꯦ ꯍꯦꯛ ꯇꯧꯋꯦ ꯃꯗꯨ ꯍꯦꯛ ꯇꯧꯕꯗ ꯑꯩꯁꯦ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯐꯪꯉꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯗꯨ ꯐꯪꯕꯗꯒꯤꯗꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯆꯥꯎꯈꯠꯂꯦ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯅꯤ ꯌꯨꯝꯒꯥꯁꯦ ꯁꯦꯝꯖꯤꯜꯂꯅꯤ ꯃꯈꯟ ꯇꯧꯔꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯁꯦ ꯏꯃꯥ ꯕꯕꯥꯅꯁꯨ ꯍꯔꯥꯎꯔꯅꯤꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯌꯧꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯔꯛꯈ꯭ꯔꯦ ꯈꯣꯡꯎꯞꯇꯒꯤ ꯆꯝꯄꯜꯗꯒꯤ ꯑꯔꯩꯕꯁꯤꯡꯅ ꯐꯖꯅ ꯐꯨꯕꯅꯦ ꯑꯩꯁꯦ ꯈꯨꯐꯨ ꯊꯤ ꯐꯨꯈ꯭ꯔꯕꯖꯥꯠꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯏꯒꯣ ꯍꯔꯠ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯉꯛꯊꯤ ꯆꯞꯄꯒ ꯊꯥꯡꯅ ꯍꯟꯖꯟ ꯊꯤꯜꯂꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯁꯦ ꯈꯥꯝꯗꯣꯛꯄ ꯆꯪꯉꯝꯃꯤ ꯑꯗꯨꯒ ꯇꯥꯔꯝꯗꯦ ꯑꯩꯁꯦ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯊꯤꯟꯕ ꯌꯥꯕ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯩꯁꯦ ꯋꯥꯟꯊꯔꯝꯃꯤ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯒ ꯃꯐꯝꯗꯨꯗ ꯇꯥ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯑꯩꯅꯅꯦ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯅꯤ ꯃꯥꯗꯣ ꯑꯩꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗꯨꯗꯅꯦ ꯃꯌꯥ ꯊꯠꯆꯜꯂꯛꯑꯝꯃꯣꯏꯗꯕꯅꯦꯕ ꯃꯥꯁꯦ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯄꯨꯂꯤꯁꯇ ꯐꯥꯔꯦ ꯑꯗꯨꯗꯨꯒ ꯖꯦꯜꯗ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯑꯩꯁꯦ ꯐꯖꯅ ꯇꯣꯠꯂꯦ ꯐꯖꯅ ꯇꯣꯠꯄ ꯌꯥꯕ ꯇꯣꯠꯂꯦ ꯐꯖꯅ ꯇꯣꯔꯆꯔ ꯇꯧꯔꯦ ꯐꯖꯅ ꯐꯨꯔꯦ ꯑꯗꯨꯒꯤ ꯑꯣꯐꯤꯁꯥꯔꯗꯨ ꯅꯪ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯖꯌꯁꯪꯀꯔ ꯄ꯭ꯔꯁꯥꯗ ꯃꯗꯨꯗꯩꯗꯤ ꯅꯣꯡꯃ ꯑꯩ ꯃꯍꯥꯛꯀ ꯎꯅꯈꯤ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯔꯣꯗ ꯔꯤꯀ꯭ꯔꯨꯠ ꯇꯧꯕꯤꯌꯨ ꯑꯩꯁꯦ ꯖꯤꯅꯤꯌꯁꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯄꯤꯕꯤꯌꯨ ꯑꯁꯤ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯒꯙꯥꯁꯤꯡ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯥꯅ ꯍꯥꯏꯈꯤꯁꯦ ꯀꯦꯔꯦꯛꯇꯔ ꯆꯪꯉꯦ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯅ ꯏꯁꯥꯅ ꯄꯣꯠ ꯊꯨꯒꯥꯏꯖꯕꯗ ꯑꯩꯁꯦ ꯀꯦꯔꯦꯛꯇꯔ ꯃꯥꯡꯉꯦꯕ ꯑꯩꯅ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯂꯨꯕꯅꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯍꯥꯠꯆꯕꯗꯤ ꯃꯁꯤꯗ ꯑꯩ ꯀꯦꯔꯦꯛꯇꯔ ꯃꯥꯡꯉꯦ ꯍꯥꯏꯖꯈꯩ ꯃꯗꯨꯗ ISI ꯀꯥꯡꯕꯨꯁꯤꯅꯅꯦ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯅꯅꯦ ꯑꯩꯁꯦ ꯀꯟꯕꯤꯗ꯭ꯔꯗꯤ ꯑꯩꯁꯦ ꯐꯥꯁꯤ ꯇꯧ ꯍꯥꯠꯂꯝꯃꯗꯕꯅꯤ ꯃꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯦ ꯑꯩꯅ ꯃꯍꯥꯛꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯤꯡꯈ꯭ꯔꯤꯁꯦ ꯑꯗꯨꯒ ꯑꯩ ꯃꯍꯥꯛꯄꯨ ꯐꯥꯁꯤ ꯇꯧꯍꯟꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯕꯥꯁꯨ ꯑꯗꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯤꯡꯖꯦꯜ ꯑꯀꯥꯏꯕ ꯑꯃ ꯇꯧꯔꯒ MRSꯇ ꯊꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ MRSꯀꯤ ꯃꯤꯅ ꯅꯟꯗꯅꯤꯗ ꯅꯣꯡꯃꯩꯅ ꯅꯝꯃꯗꯤ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯒ
MRS ꯅꯥꯀꯤ ꯅꯪ ꯌꯥꯝꯅ ꯍꯩꯗꯥꯏ ꯒꯦꯝ ꯑꯃꯒ ꯁꯥꯟꯅꯈꯤꯁꯦ ꯅꯪ ꯍꯦꯂꯨꯁꯤꯅꯦꯁꯟꯅ ꯌꯥꯝꯅ ꯗ꯭ꯔꯃꯥ ꯑꯃ ꯇꯧꯈꯤꯗꯥꯏꯅꯦ ꯌꯦꯡ ꯇꯥꯔꯦꯗꯅ ꯕ꯭ꯔꯦꯟꯒꯤ ꯋꯥꯔꯁꯦ ꯊꯃꯣꯏꯅ ꯉꯝꯕ꯭ꯔꯥ ꯌꯦꯡ ꯇꯥꯔꯦꯗꯅ ꯃꯁꯤꯗ ꯕꯥꯁꯨꯅ ꯇꯧꯔꯝꯕꯁꯦ ꯃꯍꯥꯛꯅ ꯍꯦꯂꯨꯁꯤꯅꯦꯁꯟ ꯇꯧꯔꯒ ꯃꯍꯥꯛꯁꯦ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯑꯥꯏꯟꯒꯤ ꯗꯟꯗꯤ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯃꯍꯥꯛꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯆꯥꯔꯝꯃꯤꯗꯨꯁꯨ ꯃꯍꯥꯛꯁꯦ ꯉꯥꯎꯔꯦ ꯍꯥꯏꯕꯗꯨ ꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯝꯃꯤ ꯁꯤ ꯄꯨꯟꯕꯁꯤ MRSꯅ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯇꯥꯕꯗ ꯅꯟꯗꯅꯤ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯕꯥꯁꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯔꯨꯕꯤꯅꯥꯒꯤ ꯅꯨꯄꯥ ꯁꯂꯤꯝꯅ ꯑꯣꯏꯔꯝꯃꯤ ꯁꯂꯤꯝꯗꯨꯁꯨ MRSꯅ ꯐꯨꯗꯨꯅ ꯃꯍꯥꯛ ꯍꯪꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯧꯗꯣꯛꯑꯝꯃꯤ ꯃꯗꯨꯗ ꯕꯥꯁꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯣ ꯃꯍꯥꯛ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ MRSꯅ ꯁꯂꯤꯝꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ MRSꯅ ꯅꯟꯗꯅꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤ ꯈꯨꯗꯤꯡꯃꯛꯇ ꯆꯦꯂꯦꯟꯖ ꯇꯧꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯇꯧꯕꯁꯤ ꯊꯤꯡꯕ ꯉꯝꯃꯗꯤ ꯊꯤꯡꯉꯨ ꯑꯗꯨꯗꯨꯒ NSAꯒꯤ ꯖꯦ ꯁꯪꯀꯔ ꯄ꯭ꯔꯁꯥꯗꯇ ꯈꯨꯄꯥꯛꯅ ꯊꯥꯜꯂꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ ꯑꯗꯨꯒ MRSꯀꯤ ꯃꯃꯤꯡ ꯑꯁꯦꯡꯕꯁꯤ ꯃꯤꯁꯇꯔ ꯁꯃꯔ ꯈꯥꯟ ꯍꯥꯏꯕ ꯑꯣꯏꯔꯦꯅꯦ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯨꯅ ꯃꯈꯣꯏꯒꯤ ꯆꯤꯞꯇ ISIꯒꯤ ꯆꯤꯞꯇꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯦ ꯋꯥꯔꯤꯗ ꯁꯥꯟꯅꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ISIꯒꯤ ꯆꯤꯞꯇ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ISIꯒꯤ ꯆꯤꯞꯇꯨꯅ ꯕꯥꯁꯨꯗꯦꯕꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯖꯤꯟꯅꯔꯝꯗꯦ ꯑꯗꯨꯒ MRSꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯖꯤꯟꯅꯔꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯨꯅ ISIꯒꯤ ꯆꯤꯞꯀꯤ ꯃꯆꯥꯅꯨꯄꯤ ꯂꯟꯗꯟꯗ ꯂꯩꯕꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯕꯥꯁꯨꯗ ꯐꯣꯟ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯌꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈꯤ ꯑꯗꯨꯒ MRSꯄꯨ ꯁꯔꯦꯟꯗꯔ ꯇꯧꯅꯕꯁꯨ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ISI ꯆꯤꯞꯅ MRSꯇ ꯍꯥꯏꯔꯛꯄꯗ ꯅꯪ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯅꯪꯒꯤ ꯃꯤꯁꯟꯗꯨ ꯁ꯭ꯇꯣꯞ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ MRSꯅ ꯃꯍꯥꯛꯀꯤ ꯃꯤꯁꯟ ꯑꯗꯨ ꯂꯦꯞꯄ ꯂꯩꯔꯣꯏ ꯃꯥꯁꯀꯔ ꯄꯥꯔꯇꯤꯗ ꯑꯩꯕꯨ ꯅꯪꯅ ꯏꯀꯥꯏꯕ ꯌꯥꯝ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤ ꯑꯗꯨꯗ MRSꯀ ISIꯒꯤ ꯆꯤꯞꯇꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯗꯨ ꯄꯥꯎ ꯐꯪꯉꯤ ꯑꯗꯨꯗꯨꯅ ꯂꯣꯀꯦꯁꯟ ꯀꯥꯏꯗꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯃꯊꯨꯔꯥꯗꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯨꯅ ꯃꯊꯨꯔꯥ ꯕꯤꯅꯥꯕꯟ ꯆꯠꯄ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯤꯡꯅꯕ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ MRSꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯦ ꯈꯪꯉꯦ ꯍꯥꯏꯗꯨꯅ MRSꯇ ꯄꯥꯎ ꯄꯤꯔꯝꯃꯤ MRS ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯟꯗꯤꯠ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯨꯔꯥꯗ ꯕꯣꯝ ꯄꯨꯁꯟꯗꯨꯅ ꯅꯨꯄꯤ ꯄꯨꯁꯟꯗꯨꯅ ꯆꯪꯉꯛꯄ ꯑꯗꯨ ꯐꯔꯛ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯂꯦꯞꯄ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ MRSꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯕꯣꯝꯁꯤꯡ ꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯕꯣꯝ ꯃꯥꯟꯕꯁꯤꯡ ꯑꯗꯨꯝ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯉꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯁꯦ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯉꯤꯅꯤ ꯑꯩꯈꯣꯏꯁꯦ ꯇꯦꯔꯥ ꯃꯁꯤꯟ ꯁꯤꯖꯤꯟꯅꯅꯤ ꯈꯪꯉꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯀꯦꯗꯃꯤꯌꯝ ꯌꯣꯝꯁꯤꯜꯂꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯈꯥꯏꯔ ꯊꯝꯕꯅꯤ ꯑꯩꯈꯣꯏꯕꯨ ꯉꯥꯎꯍꯟꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕ ꯕꯣꯝꯗ ꯌꯧꯗꯅꯕꯅꯤ ꯃꯥꯅ ꯍꯣꯠꯅꯔꯤꯁꯦ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯨꯅ ꯕꯣꯝꯗꯨꯕꯨ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯒꯣꯗꯥꯎꯟ ꯑꯃꯗ ꯆꯪꯉꯛꯈꯤ ꯒꯣꯗꯥꯎꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯣꯛꯁꯀꯤ ꯃꯅꯨꯡꯗ ꯅꯟꯗꯅꯤꯗ ꯕꯣꯝ ꯑꯃ ꯐꯤꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤ ꯕꯣꯝ ꯑꯗꯨ ꯔꯨꯕꯤꯛꯁ ꯀ꯭ꯌꯨꯕꯅ ꯁꯣꯜꯕ ꯇꯧꯒꯗꯕ ꯕꯣꯝ ꯑꯣꯏꯔꯝꯃꯤ ꯕꯣꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯥꯔꯃꯤꯒꯤ ꯀꯃꯥꯟꯗꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯨꯗꯤꯡꯃꯛꯇꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯁꯤꯜꯂꯛꯑꯒ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯁꯤꯡꯗꯨ ꯂꯣꯏ ꯀꯧꯁꯤꯜꯂꯝꯃꯤ ꯔꯨꯕꯤꯛꯁ ꯀ꯭ꯌꯨꯕ ꯑꯗꯨꯕꯨ ꯕꯥꯁꯨꯅ ꯁꯦꯀꯦꯟ 35ꯒꯤ ꯃꯅꯨꯡꯗ ꯁꯣꯜꯕ ꯇꯧꯔꯒ ꯕꯣꯝ ꯑꯗꯨꯕꯨ ꯗꯤꯐ꯭ꯌꯨꯁ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯕꯣꯝ ꯑꯗꯨ ꯑꯁꯦꯡꯕ ꯕꯣꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤ ꯃꯈꯣꯏꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯇꯟꯖꯥꯗꯨꯗ ꯕꯥꯁꯨꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯐꯣꯟꯗꯨ MRSꯅ ꯑꯣꯏꯔꯝꯃꯤ ꯐꯣꯟ ꯑꯗꯨ ꯇꯧꯔꯛꯄ ꯃꯇꯝꯗ ꯕꯣꯝ ꯑꯗꯨꯗꯁꯨ ꯀꯦꯃꯦꯔꯥ ꯑꯃ ꯊꯤꯜꯂꯝꯃꯤ ꯕꯥꯁꯨꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ MRSꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ MRSꯅ ꯍꯥꯏꯈꯤ ꯑꯗꯨ ꯌꯥꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯥꯏꯠ ꯑꯣꯏꯕ ꯃꯐꯝꯗꯨꯗ ꯑꯩꯅ ꯕꯣꯝ ꯐꯤꯠ ꯇꯧꯕ ꯉꯝꯃꯗꯤ ꯀꯩꯗꯧꯕꯩ ꯕꯣꯝꯗꯨ ꯄꯣꯈꯥꯏꯍꯜꯂꯣꯏꯗꯣꯏꯅꯣ ꯅꯪꯅ ꯗꯤꯐ꯭ꯌꯨꯁ ꯇꯧꯕ ꯉꯝꯃꯤꯗꯣ ꯑꯩꯅ ꯅꯪꯒꯤ ꯂꯝꯕꯤ ꯑꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯂꯝꯖꯤꯡꯉꯤꯅꯤ ꯅꯪꯅ ꯄꯥꯔꯇꯤꯗ ꯄꯦꯅꯤꯛ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒ ꯕꯣꯝꯗꯨꯒ ꯃꯐꯝꯗꯨꯗ ꯄꯨꯔꯛꯑꯒ ꯃꯌꯥꯝꯁꯤꯡꯗ ꯄꯦꯅꯤꯛ ꯊꯣꯛꯍꯜꯂꯒ ꯑꯩ ꯌꯥꯝ ꯂꯥꯏꯅ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯁꯦ ꯐꯪꯅꯕ ꯇꯧꯔꯤꯕꯅꯤ ꯃꯗꯨꯗꯒꯤ MRSꯅ ꯍꯥꯏꯈꯤ ꯅꯈꯣꯏꯅ ꯃꯗꯨꯒꯤ ꯕꯣꯝꯗꯨꯕꯨ ꯗꯤꯐ꯭ꯌꯨꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯁꯤꯡ ꯏꯚꯥꯀꯨꯋꯦꯠ ꯇꯧꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯪꯁꯤꯡꯁꯦ ꯂꯣꯏ ꯍꯥꯡꯉ ꯂꯩꯔꯦ ꯑꯩꯅ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯂꯣꯏ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯔꯣꯒꯤ ꯑꯦꯖꯦꯟ ꯅꯨꯄꯤꯗꯨꯅ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯔꯦꯗꯤꯑꯣꯗ ꯀꯅꯦꯛ ꯇꯧꯔꯦ ꯑꯗꯨꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯃꯊꯨꯔꯥꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯃꯤ ꯃꯌꯥꯝ ꯁꯤꯒꯅꯤ ꯂꯥꯏꯁꯪ ꯃꯌꯥꯝ ꯑꯃ ꯄꯣꯈꯥꯏꯍꯟꯒꯅꯤ ꯑꯗꯣ ꯃꯁꯤ ꯑꯩ ꯇꯧꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩ ꯍꯤꯡꯁꯥꯕ ꯑꯃꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯇꯧꯍꯜꯂꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯈꯣꯏꯒꯤ ꯖꯤꯅꯤꯌꯁ ꯑꯣꯏꯔꯤꯕ ꯕꯥꯁꯨꯗꯦꯕ ꯁꯥꯁꯇ꯭ꯔꯤꯗꯣ ꯑꯗꯨꯗꯨꯅ NSAꯒꯤ ꯆꯤꯞꯇꯣ ꯃꯥꯒꯤ ꯃꯈꯖꯥꯏꯗꯣ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯨꯄꯥꯛꯅ ꯊꯥꯎ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯃꯁꯤ ꯂꯦꯞꯀꯦ ꯑꯗꯨꯒ ꯈꯣꯡꯎꯞꯅꯁꯨ ꯊꯥꯒꯗꯕꯅꯤ ꯃꯁꯤ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯏꯒꯣꯗꯁꯨ
satisfaction fangani madudagi upai letuna Vasudevana mahaki chiptuda press conference ama kauna baharame madudagi Vasudev Shastrina press ki mamanda makoi gi NSC ki chiptuda khopang tharu jai aduduga MRS ta onjalaga nangbu khopang thagani hachu hakani haimi wairu tabada MRS ta sawtuna bomb sing activate tamna baharame madudagi MRS na tholakpa matamda Vasudev Shastrina MRS ki mamang no moina panjon leptuna lerame MRS na de madu live ne khalubani adubu madu live broadcast oramte Shastrina lila ama sanabu oilerame madudagi Shastrina MRS ta no moina nambadagi makoi mi myam sing ajisu Vasuda onjalaga no moina nami Vasuga MRS ki mi singa kuthongna ki no kya kamna ki Vasuna MRS ki makhong no moina kaplami madudagi Vasuna mamona thaina no moina kapla hot khiba do maina MRS ta muwalame wa ke asokpadaga makhong lesin birame madudagi MRS na Vasuda hake nangna suklamna mafam sida ai leise kamai khangin maduda Vasuna mahaki phone recording adu puthorak ta hali adu haki masigi maningda khongi ba background da moibung makhon am taise masigi moibung ase akoi baba ai bu ropi rakhi bidu gini mahase pandit oibena mafam sida yamuna manak sida mah nungti gi ayuk amsu nungidang wanam se adum masigi makhon se khongi masigi moibung makhon se na gaung di tarakpaina ai chimba pure aduga masigi makhon sigi la pagi sang se yenga nang se kadai loli no se khanga bane nya adu to gi nang se aina phangi bane adigi Vasuna makha taraki Vrindavan habse aigi I de yauduna lerabane nang mafam chila ga aigi sogi lasang sing thugai ni hari bine ha nang mafam chigi check phaw ling ngambreo adigi MRS na karigumba ina lenghalagadi unda Vasuna adu tai nang katkani habi matamda MRS na Vasugi mana de theleba device du lokhoga Vasubu punga holame tarang chalanke maduga MRS na Vasugi mana khunda kana lokselami aibu khamanga madi khamu haiduna aduga Vasugi mana da torture tawme madudagi MRS ki mina Vasubu yam thina phubirame aduga Vasusu makhoi handuna punarame tanjadura Joshi laktuna Vasugi mating pangami aduga MRS ki mi sigdu mahal namoina kaptuna halame aduga Vasubu mafam madudagi chakhina pusaharame madudagi Vasuna koitan tana tuna MRS ki bom madu mulaga matakta langkhatuna bom adu mi asok apan yaudebida matakta bokhairame MRS na chenge tawbuda security amasung NSA gi chiptuna nomaina namduna MRS pu pharame madudagi di MRS na mahapu hat abarame aise genius amakhatane ai khatane genius se harame maduda chief tanaki nang si genius ne nang wakhana sagatna daraba genius wege hatari character wege damne nangi da mala padu nang nas bakhat kare magi karamta lemde magi mama palite Sangsapun Maxibu Mahakini Haduna Mahana Oikirami, a genius. Nangsu hacking Tawi, Basuzu hacking Tawi, non hacking Tobuna, Indiagi Mayok Tobuni, Mal Tobuzina, Indiagi the Motobuni. Genius is a Mahani, Nandi, Karigumba, the Santa, Matanda Nangi, or Hotoponatra, Mahati, Mahaki the Sata, Komatanda, Madupungam, Never Mahak, very salt Topungami, Mahak. Genius ne madagi MRS na haraki nang haidu chumi genius habse pusigi taka khudemak da thengnaba awan wai khudemak tu solve tawraga mai pakpung madu genius ne habsi MRS na chip tu da harani aduga MRS na masi takpi bedamak da tagasari nang khaktane ngon takpi ngapangam dise hadina khoram dhanaraga magi mangte yor bongdo pokhai han ke to matamda Vasuna MRS tu bu pammaga punna ising da songtharami aduga ising manungda bom du pokainki mayamnadi Vasusi sire na khalubani adubu Vasusi hingduna lerami mahak ising degi phawalakhi madudagi di Nandani na harau na chelaktuna Vasuga konsinaduna mobani gi nuksi panthung adu ki mamana nakane yengduna harau ne yengjerami aduga siftuna haki Yangudas nuksiba sina punsigi hawlakpam asengwa haibaduni haiduna taasa haikirami patang asida film asi losinjare mayamna film asigi wari si nungai te habadu comment da habiramu mayamna subscribe tawdaba mina masing hele subscribe tawba midagi aduga subscribe tawdabida yengliba mayam sing asi subscribe ama tawba matamda adomgi amangba kanimta leiroi ekhoida motivation hena piduna adomgi wall da film explanation sing asi arak puting ga domna thokaduribadi aduna keep subscribing, keep liking, keep commenting and keep sharing. Thank you for your visit. Mayamna Kanglei review bu jibiyobi damakta thagachari anobo film ama puduna Kanglei review na ngajaramge takak to bhabutati kaina nawa yatang nijari. Thank you.